ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯉꯥꯟꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯏꯪ ꯇꯞꯄꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ. ꯁꯅꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯀꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯍꯦꯛ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯁꯨꯝ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯐꯝꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯍꯦꯛ ꯉꯥꯟꯕꯅ ꯁꯅꯥꯕꯨ ꯑꯗꯨꯃꯛ ꯌꯦꯡꯖꯩ. ꯉꯥꯟꯕꯅ ꯁꯅꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯑꯁꯤ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯗꯕ ꯅꯠꯇꯦ. ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯁꯅꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯔꯛꯄ ꯑꯗꯨ ꯎꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯟꯕꯗ ꯍꯦꯛ ꯍꯦꯛ ꯂꯛꯅꯩ. ꯁꯅꯥꯗꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯉꯥꯟꯕ ꯂꯩꯕꯗꯨ ꯎꯕꯗ ꯍꯦꯛ ꯍꯦꯛ ꯑꯗꯨꯃꯛ ꯂꯛꯅꯩ. ꯅꯣꯡꯃꯁꯨ ꯁꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯊꯣꯔꯛꯂꯝꯃꯤ. ꯉꯥꯟꯕꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ. ꯁꯅꯥ ꯊꯣꯔꯛꯄ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯠꯆꯤ ꯐꯠꯈꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ. ꯈꯔ ꯆꯀꯠꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ. ꯍꯩ ꯍꯩ ꯉꯥꯟꯕ ꯇꯨ ꯁꯅꯥ ꯊꯣꯛꯂꯛꯑꯦꯅꯦꯍꯦ. ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯆꯦꯞꯊ ꯅꯪ ꯑꯗꯣ ꯐꯩꯕ ꯃꯈꯩ ꯌꯦꯡꯂꯛꯏꯗꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ. ꯑꯁ ꯚꯥꯏ ꯅꯣꯏꯁꯤꯗꯤꯕ. ꯉꯥꯟꯕ ꯃꯥꯏꯊꯣꯡꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯌꯥꯗꯦ. ꯐꯠ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ. ꯑꯁꯣꯝꯗꯅ ꯁꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯗꯨꯅ ꯐꯝꯊꯈ꯭ꯔꯦ. ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯗꯨꯒ ꯑꯗꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯩ. ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕꯅꯤ. ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯅꯥꯗ ꯂꯦꯡꯖꯣꯝꯗ ꯐꯠ ꯂꯥꯎꯅ ꯏꯜꯂꯒ ꯇꯨ ꯁꯅꯥ ꯑꯥꯗ ꯂꯩꯔꯤ ꯉꯥꯟꯕꯁꯦ. ꯑꯃꯅ ꯑꯃꯨꯛ ꯍꯩꯃꯥ ꯂꯣꯟꯅ ꯂꯣꯟꯅ ꯍꯨꯔꯥꯟ ꯁꯅꯥꯗꯒ ꯌꯦꯡꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦꯍꯦ. ꯅꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ. ꯃꯥꯅꯗꯤꯅꯦ ꯎꯔꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯝꯗꯧꯔꯤꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯁꯅꯥ ꯑꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯍꯩꯈꯥ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯂꯦ. ꯑꯁ ꯌꯥꯔꯦꯕ ꯇꯣꯛꯑꯣꯕ ꯅꯣꯏꯁꯨꯕ. ꯂꯛꯅꯕ ꯌꯥꯝ ꯍꯩꯕ꯭ꯔꯥꯕꯨ. ꯍꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃ. ꯊꯃꯣꯏꯗꯅ ꯑꯃ ꯆꯤꯟꯕꯥꯜꯗꯅ ꯑꯃ. ꯑꯩꯈꯣꯏꯁꯨꯅꯦ ꯂꯣꯏꯅ ꯈꯪꯉꯤꯀꯣ. ꯅꯣꯏ ꯌꯥꯝ ꯈꯪꯕ꯭ꯔꯥꯕꯨ. ꯐꯩ ꯅꯣꯏꯒꯤꯁꯨꯅꯦ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯑꯗꯨꯗ ꯅꯣꯏ ꯈꯪꯅꯤꯕ. ꯍꯣ ꯂꯥꯛꯑꯔꯣꯏꯌꯦ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯪꯗꯧꯅꯅꯦ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯣꯠꯁꯤꯟꯕꯤꯔꯣꯏ. ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯧꯔꯤꯕ ꯑꯩꯈꯣꯏꯗꯤ. ꯌꯥꯅꯤꯡꯂꯗꯤ ꯍꯦꯛꯇ ꯌꯥꯅꯤꯡꯂꯦ ꯍꯥꯏꯗꯧꯔꯤꯕ. ꯃꯥꯅꯦ ꯊꯃꯣꯏꯗꯅꯦ ꯑꯣꯝꯁꯤꯟꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯁꯅꯥ. ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯅꯣꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯩ. ꯑꯁꯣꯝꯗꯁꯨ ꯉꯥꯟꯕ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯃꯥꯗ ꯂꯣꯟꯅ ꯌꯦꯡꯂꯛꯏ. ꯁꯅꯥꯁꯨ ꯑꯃꯨꯛꯃꯨꯛꯇꯤ ꯉꯥꯟꯕꯗ ꯌꯦꯡꯖꯔꯛꯏ. ꯁꯣꯏꯗꯅ ꯃꯤꯆꯥꯟꯅꯕ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯕꯥꯅꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯅꯈꯤ. ꯑꯁꯦꯡꯕꯃꯛꯁꯨꯅꯤ. ꯁꯅꯥ ꯑꯃꯗꯤ ꯉꯥꯟꯕ ꯊꯃꯣꯏꯗꯗꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯟꯕꯁꯨ ꯍꯦꯛ ꯃꯆꯤꯟꯅ ꯊꯣꯛꯅ ꯁꯅꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ. ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯉꯥꯟꯕꯅ ꯃꯆꯤꯟꯅ ꯍꯦꯛ ꯃꯃꯥꯡꯗ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯌꯥꯅꯤꯡꯅ ꯌꯥꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯃꯛꯅꯤ. ꯅꯣꯡꯃ ꯁꯅꯥ ꯑꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯈꯨꯂꯪ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯉꯥꯟꯕꯒ ꯊꯦꯡꯅꯔꯝꯃꯤ. ꯉꯥꯟꯕ ꯑꯗꯨ ꯁꯅꯥ ꯎꯕꯗ ꯏꯀꯥꯏꯅ ꯁꯅꯥ. ꯍꯥꯎ ꯀꯩ ꯍꯥꯏꯒꯦ? ꯗꯥ ꯉꯥꯟꯕ ꯀꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯈꯨꯂꯪ ꯆꯠꯂꯨꯕꯅꯤ ꯗꯥ ꯉꯥꯟꯕꯗꯤ. ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤꯗ. ꯍꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯗꯥ ꯉꯥꯟꯕ. ꯉꯥꯟꯕ ꯁꯅꯥꯗ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯍꯧꯔꯒꯦ ꯈꯜꯂꯛꯏ. ꯁꯅꯥ ꯑꯝꯇ ꯉꯥꯏꯈꯨꯑꯣ. ꯀꯩꯗꯧꯔꯒꯦ ꯗꯥ ꯉꯥꯟꯕ? ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯒꯦ ꯇꯧꯅꯤ. ꯉꯥꯟꯕ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯣꯛꯄ ꯁꯦꯡꯅ ꯉꯝꯗ꯭ꯔꯦ. ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯂꯨꯝꯈ꯭ꯔꯦ ꯉꯥꯟꯕꯗꯗꯤ. ꯁꯅꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯣꯛꯂꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ. ꯁꯅꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨ. ꯁꯅꯥ ꯑꯗꯨ ꯂꯝꯕꯤ ꯆꯠꯅ ꯉꯥꯟꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯔꯨꯝ ꯁꯣꯜꯂꯤ. ꯑꯁꯨꯛ ꯄꯥꯡꯗꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ. ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯕꯁꯤꯕꯨ. ꯑꯩꯗꯤꯕ ꯈꯣꯏꯗꯧ ꯑꯁꯦ ꯁꯥꯎꯅꯤꯡꯂꯛꯂꯦ. ꯑꯁꯨꯛ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯁꯣꯝꯗꯅ ꯉꯥꯟꯕꯁꯨ ꯑꯩꯁꯦ ꯑꯁꯨꯛ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯃꯨꯛꯇ ꯍꯥꯏꯒꯦ ꯇꯧꯕꯁꯦ ꯁꯨꯛꯉꯝ ꯉꯝꯗꯕꯁꯤꯕꯣ.
ꯉꯝꯒꯗꯧꯗ ꯃꯥꯜꯂꯒ ꯃꯃꯥꯡꯗ ꯍꯦꯛꯇ ꯂꯦꯞꯂꯨꯕꯒꯅꯦ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯁꯦ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯦꯛꯇ ꯍꯧꯔꯛꯄ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯉꯥꯟꯕ ꯍꯥꯏꯕ ꯉꯝꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖ ꯐꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯂꯦ ꯉꯥꯟꯕꯅ ꯁꯅꯥ ꯊꯦꯡꯅꯕꯗ ꯍꯥꯏꯒꯦ ꯈꯟꯅ ꯇꯧꯔꯛꯂꯤꯕꯁꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯍꯦꯛꯇ ꯑꯣꯟꯊꯣꯛꯁꯤꯟꯅꯈꯤ꯫ ꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯁꯥ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯅꯠꯇꯅ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯁꯤꯡꯖꯨ ꯆꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯡꯖꯨ ꯑꯁꯨꯝ ꯁꯨꯔꯝꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ, "ꯁꯅꯥ, ꯉꯥꯟꯕꯒ ꯅꯪꯒꯁꯤꯅꯅꯦ ꯀꯃꯥꯏ ꯇꯧꯕ? ꯃꯤ ꯏꯕꯦꯊꯣꯏꯒ ꯄꯥꯏꯈꯣꯟꯕꯒꯗꯤꯅꯦ ꯐꯥꯒꯤꯗꯒꯤꯅꯦ ꯌꯧꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ." "ꯑꯁ ꯈꯪꯗꯦꯗ ꯃꯥꯏ ꯋꯥꯕꯨ, ꯅꯕꯥꯅꯤꯁꯦ ꯑꯁꯨꯝ ꯐꯣꯡꯗꯣꯛꯅꯗ ꯆꯥꯛꯅ ꯂꯩꯖꯔꯒꯅꯦ ꯍꯌꯦꯡꯅꯦ ꯀꯥꯞꯇꯥꯎꯖꯥꯎꯅꯤꯀꯣ꯫ ꯊꯨꯡꯅꯖꯔꯨꯒ ꯅꯕꯥꯅꯤ." ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯅꯥ, ꯉꯥꯟꯕ ꯃꯥꯁꯨꯅꯦ ꯅꯨꯄꯥ ꯊꯣꯛꯃꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯅ ꯂꯩꯕ ꯉꯝꯃꯤꯃꯤ, ꯑꯗꯨꯝ ꯍꯦꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕ ꯉꯝꯕꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣꯕ? ꯈꯪꯗ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯄꯥꯝꯕ ꯌꯧꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯦ, ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯃꯣꯏꯍꯦ, ꯉꯥꯟꯕꯗꯣ ꯃꯃꯥ ꯌꯥꯝ ꯁꯣꯟꯕꯅꯤ, ꯑꯗꯨꯒꯤ ꯏꯀꯥꯏꯕ ꯑꯃ ꯑꯣꯏꯔꯝꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯈꯔ ꯍꯩꯁꯤꯡꯕꯤ ꯑꯃꯅ ꯑꯃꯨꯛ ꯐꯠ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯥꯏꯈꯣ, ꯉꯥꯟꯕꯁꯦ ꯅꯪꯉꯣꯟꯗꯅꯦ ꯅꯨꯡꯁꯤ ꯍꯥꯏꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ." "ꯑꯦ, ꯀꯔꯤ ꯎꯄꯥꯏ? ꯍꯥꯏꯔꯛꯑꯣ, ꯇꯥꯁꯤ" ꯍꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯍꯩꯄꯥ ꯈꯔ ꯁꯤꯡꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯁꯨꯝ ꯇꯧꯔꯣ ꯁꯅꯥ, ꯅꯪꯕꯨ ꯄꯥꯝꯖꯗꯨꯅ ꯍꯦꯛ ꯂꯨꯝ ꯂꯥꯛꯄ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯗꯣ, ꯑꯗꯨꯅꯅꯦ ꯅꯨꯡꯇꯤꯒꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯈꯤꯁꯤꯅꯦ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯕꯗꯣ, ꯅꯪꯅꯦ ꯍꯌꯦꯡꯗꯤꯅꯦ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯗꯣ ꯃꯉꯣꯟꯗ ꯄꯤꯔꯣ, ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯎ ꯍꯥꯏꯗꯅꯅꯦ ꯍꯌꯦꯡꯁꯦ ꯍꯥꯏꯈ꯭ꯔꯣ, ꯉꯥꯟꯕ ꯍꯣꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗ. ꯑꯗꯨꯒ ꯉꯥꯟꯕꯅ ꯊꯣꯛꯂꯛꯄꯗꯅꯦ ꯅꯨꯄꯥꯗꯨꯒ ꯅꯪ ꯎꯅꯕꯗꯣ ꯃꯥ ꯁꯣꯏꯗꯅ ꯎꯔꯗꯤꯅꯦ ꯈꯪꯕꯜꯂꯅꯤꯗꯅ, ꯑꯩꯈꯣꯏꯅꯁꯨ ꯃꯩ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ, ꯑꯗꯨꯗ ꯐꯥꯎꯅꯦ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯇꯣꯛꯑꯣ, ꯀꯥꯟꯅꯔꯔꯣꯏ." "ꯍꯣꯏꯅꯦꯍꯦ, ꯌꯥꯏꯅꯦꯍꯦ ꯑꯗꯨꯁꯨ. ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯁꯅꯥ, ꯁꯤꯗ ꯌꯥꯗ꯭ꯔꯗꯤꯅꯦ ꯋꯥꯈꯜꯗꯅꯦ ꯑꯃꯗ ꯑꯣꯟꯁꯤꯜꯂꯣ, ꯀꯥꯟꯅꯗꯕ." ꯑꯃꯅ ꯑꯃꯨꯛ, "ꯃꯅꯤꯡ ꯂꯩꯀꯥꯏ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯗꯨꯝ ꯇꯥꯁꯤꯟꯈ꯭ꯔꯁꯨ ꯀꯥꯏꯗ꯭ꯔꯦ, ꯑꯗꯨ ꯌꯧꯔꯗꯤ." ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯅꯥ ꯑꯗꯨ ꯃꯥꯕꯨ ꯄꯥꯝꯖꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯌꯦꯡ ꯄꯤꯔꯒꯦ, ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯌꯥꯝꯅ ꯅꯥꯟꯅ ꯃꯁꯥꯒ ꯇꯅꯥꯟ ꯁꯅꯥ ꯍꯣꯏꯗ ꯂꯥꯛꯆꯩ꯫ ꯁꯅꯥꯁꯨ ꯅꯨꯡꯊꯤꯜ ꯊꯦꯡꯂꯞꯅ ꯎꯄꯥꯝꯕꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕꯨ." "ꯋꯥꯗꯦꯗ." ꯅꯨꯄꯥꯗꯨ ꯏꯀꯥꯏꯕꯒꯨꯝꯅ ꯍꯔꯥꯎꯕꯒꯨꯝꯅ ꯋꯥꯔꯦꯠꯀꯗꯣ ꯁꯦꯝꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯣ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯣ?" "ꯄꯤꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯉꯥꯟꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯔꯛꯄ ꯑꯗꯨ ꯎꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯂꯥꯞꯇꯛꯅ ꯁꯅꯥꯕꯨ ꯁꯪꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ, "ꯑꯦ ꯏꯇꯥꯎ, ꯁꯅꯥ ꯅꯠꯇ꯭ꯔꯣ? ꯑꯥꯗ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯄꯤꯁꯦ." "ꯑꯦ ꯃꯥꯅꯤꯅꯦꯍꯦ, ꯃꯥꯗꯤ ꯀꯩꯗꯧꯕꯅꯣ ꯁꯤꯗ?" ꯃꯌꯥꯝ ꯍꯥꯏꯅꯩ꯫ "ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯖꯥꯠꯂꯣ ꯁꯤꯕꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯃꯥꯟꯅꯕꯤ ꯈꯔ ꯉꯥꯏꯕ ꯑꯗꯨꯗ, "ꯑꯕꯦꯊꯣꯏ, ꯁꯅꯥꯁꯦ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯕ?" ꯑꯕꯦꯊꯣꯏꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯕꯦꯊꯣꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ, "ꯁꯅꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯅꯦ, ꯁꯅꯥꯕꯨꯅꯦ ꯇꯥꯟꯅꯃꯟꯗꯅꯅꯦ ꯉꯁꯤꯗꯤꯅꯦ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ." ꯀꯣꯏꯅꯈꯤꯗꯧꯕꯨ ꯃꯥꯜꯂꯤꯗ ꯑꯅꯤꯁꯦ꯫ ꯏꯕꯦꯊꯣꯏꯅ ꯏ ꯍꯥꯞꯆꯤꯜꯂꯤ꯫ ꯉꯥꯟꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ, "ꯏꯇꯥꯎ, ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯐꯪꯉꯧꯅ ꯍꯥꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯁꯤ ꯀꯩ ꯁꯥꯔꯦ? ꯃꯤꯅ ꯀꯣꯏꯈ꯭ꯔꯒꯅꯦ ꯌꯦꯡꯗꯨꯅ ꯅꯪ ꯂꯩꯍꯧꯕ ꯇꯥꯕꯅꯤ." ꯉꯥꯟꯕ ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯀꯔꯤꯁꯨ ꯆꯪꯗ꯭ꯔꯦ ꯃꯥ꯫ ꯑꯁꯤꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯗꯨꯅꯤꯅꯦ, ꯑꯩ ꯃꯁꯛ ꯈꯪꯉꯦ ꯁꯤ ꯅꯨꯄꯥꯁꯦ." ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯉꯥꯟꯕ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯨꯏꯅ ꯐꯝꯂꯝꯗ꯭ꯔꯦ, ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯉꯤ꯫ ꯃꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯈꯜꯂꯒ, ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯉꯥꯟꯕ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯌꯥꯗꯦ, ꯊꯣꯛ ꯑꯣꯟꯗꯨꯅ ꯂꯩ꯫ ꯃꯁꯥ ꯑꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯍꯥꯛ꯫ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯉꯥꯟꯕ ꯑꯗꯨ ꯑꯌꯨꯛ ꯉꯟꯅ ꯑꯁꯨꯝ ꯊꯣꯔꯛꯏ, ꯂꯩꯐꯝ ꯈꯪꯗꯗꯨꯅ ꯃꯁꯥ ꯑꯗꯨ꯫
ꯃꯥꯅ ꯊꯣꯔꯛꯄ ꯑꯗꯨ ꯇꯥꯟ ꯆꯥꯅ ꯁꯅꯥ ꯑꯗꯨ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯔꯞ ꯂꯥꯛꯏ꯫ ꯑꯗꯨ ꯃꯥ ꯎꯔꯤ꯫ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯩ꯫ ꯁꯅꯥꯁꯨ ꯉꯥꯟꯕ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯃꯁꯥ ꯄꯣꯝꯕ ꯃꯃꯥꯏ ꯂꯨꯛꯊꯩ꯫ ꯉꯥꯟꯕꯅ ꯇꯞꯅ ꯀꯧꯔꯛꯏ, ꯁꯅꯥ, ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯑꯌꯨꯛꯁꯤꯗ? ꯏꯕꯦꯊꯣꯏ ꯍꯣꯏꯗ ꯂꯥꯡ ꯊꯤꯜꯂꯨꯕꯅꯤ꯫ ꯑꯣ, ꯐꯔꯦ꯫ ꯗꯥꯉꯟꯕꯗꯤ? ꯁꯨꯝ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯗꯅꯅꯦ ꯊꯣꯔꯛꯑꯝꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯗꯥꯉꯟꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯅꯥ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯩ ꯂꯩꯔꯒꯦ ꯗꯥꯉꯟꯕ? ꯉꯥꯟꯕ ꯍꯥꯏꯁꯤꯔ ꯍꯥꯏꯔꯣꯏꯁꯤꯔ ꯈꯟꯖꯥꯅꯩ꯫ ꯊꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯁꯤꯁꯨ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯒ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯁꯅꯥꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ꯫ ꯅꯨꯄꯥ ꯑꯁꯨꯛ ꯊꯣꯛꯇꯕ ꯑꯩꯁꯦ ꯀꯔꯤꯅꯣꯃꯤ? ꯉꯁꯤꯗꯤ ꯌꯥꯔꯛꯀꯦꯔꯥ ꯌꯥꯔꯔꯣꯏꯔ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯍꯧꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯉꯥꯟꯕꯅ, ꯁꯅꯥ, ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯗꯤ ꯂꯧꯅꯨ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯍꯦꯛꯇ ꯗꯥꯉꯟꯕ꯫ ꯁꯅꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ꯫ ꯑꯩ ꯁꯦꯡꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯉꯔꯥꯡ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯎꯅꯍꯧꯕꯗꯒꯤ ꯑꯩ ꯐꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯏꯁꯥꯁꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯃꯤꯅ ꯍꯟꯈꯤꯗ꯭ꯔꯥ ꯈꯟꯅꯅꯦ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯍꯧꯔꯣꯏ ꯈꯟꯅ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ꯫ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯗꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯉꯥꯟꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ, ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯅ ꯐꯥꯎꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯍꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯗꯥꯉꯟꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯅ ꯅꯍꯥꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯍꯥꯏꯅ ꯈꯪꯉꯥꯏ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯑꯗꯨ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯉꯥꯟꯕ ꯃꯌꯥ ꯀꯥꯗꯨꯅ ꯉꯛꯄꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯉꯥꯟꯕ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯥꯏ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯆꯤꯡꯗꯣꯜꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕꯅꯤ꯫ ꯉꯥꯟꯕꯒ ꯁꯅꯥꯒꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯅꯥ ꯑꯗꯨ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯊꯝꯕꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯁꯅꯥ, ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯉꯥꯟꯕ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯗꯥꯉꯟꯕꯁꯨ ꯐꯖꯩꯗ꯫ ꯃꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯗꯨꯗ ꯁꯨꯝ ꯀꯥꯃꯤꯟꯅꯔꯛꯏ꯫ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯅꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯣꯏꯔꯝꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯄꯥꯛ ꯑꯁꯥꯡꯕ ꯑꯃꯗ ꯑꯁꯨꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯉꯁꯤꯅ ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯍꯌꯦꯡꯗꯤ ꯀꯩ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯆꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯑꯀꯣꯏꯕ ꯑꯗꯨ ꯎꯅꯥ ꯋꯥꯅꯥ ꯑꯀꯪꯕ ꯀꯌꯥꯁꯨ ꯇꯥꯕꯅ ꯃꯩꯖꯥꯎ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯅꯥꯒ ꯉꯥꯟꯕꯒꯗꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯉꯥꯟꯕ ꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯩꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯩ ꯀꯜꯂꯕ ꯋꯥꯡꯂꯕ ꯏꯔꯩꯒꯨꯝꯅ ꯃꯩ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯒ ꯍꯤꯡꯆꯥꯕꯒꯤ ꯃꯇꯧꯒꯨꯝꯅ ꯉꯪꯂꯦ꯫ ꯁꯅꯥꯅ, ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ, ꯀꯅꯥ ꯂꯩꯕꯒꯦ? ꯍꯥꯏꯅ ꯀꯞꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ, ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯈꯪꯂꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯤꯂꯤꯛ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯏꯪꯅꯗꯨꯅ ꯀꯞꯂꯦ꯫ ꯁꯅꯥꯅ ꯃꯥꯒꯤ ꯃꯉꯛꯇ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯉꯥꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯉꯟꯕ, ꯅꯪꯒ ꯑꯩꯒ ꯁꯤꯔ ꯐꯥꯎꯕ ꯊꯥꯗꯣꯛꯅꯔꯣꯏꯁꯤꯀꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ? ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯒ ꯑꯩꯒ ꯊꯨꯡꯅꯁꯤꯀꯣ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯏꯁꯣꯔꯅ ꯊꯝꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯊꯥꯗꯣꯛꯑꯣꯏꯁꯦ꯫ ꯑꯩ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯈꯛꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯁꯅꯥꯅꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯁꯅꯥꯅꯤ꯫ ꯉꯥꯟꯕꯅ ꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯐꯥꯖꯤꯜꯂꯒ ꯑꯗꯨꯝꯅ ꯆꯥꯎꯔꯕ ꯃꯩꯖꯥꯎ ꯑꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯂꯥꯏꯕꯛ ꯊꯤꯔꯕ ꯁꯅꯥꯒ ꯉꯥꯟꯕꯒꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯄꯨꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤ 10 ꯃꯨꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫
ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯂꯤꯡꯗꯨꯅ ꯊꯝꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯅꯤ ꯃꯆꯥ ꯀꯨꯏꯅ ꯌꯥꯎꯗꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯆꯥ ꯀꯨꯏꯅ ꯌꯥꯎꯔꯨꯗꯕꯒꯤ ꯇꯨꯡꯗ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ प्रजा मयामदसु यामना हराउनरम्मी। असुम निंगथौ अदु मचानुपी मसक मतौ फजबी अमा फंगले। अदुबु यामना ngakleबदी मचानुपी अदुगी ओइ थंगबा खुदांगदा दागफम चावना तादुना पोकलई। राजकुमारी लेंबी अदु अदुम चावरकपना मसक मतौ अदुकी मतिक फजरम्मी। अदुबु महागी ओइ थंगबा खुदांगदा तारिबा दाग अदु उदनबा महाकना खोजी मखल कया कुंगना मखुता सिरम्मी। राजकुमारी लेंबी अदु फजरिबा मतिक नुपा अमता माना हन येंगलमदे। लम कयादगी माबु हाइबा लाकपा अमदी माबु पामजबा निंगथौ मचा मंत्री मचा पैसा पाइरबा इमुंगी मचा अमदी अतै अतै देशदगी पाखंग मचा फावबा माबु तालोय ओइनबा हाइबा लाकलमी। अदुबु महाकना कनाबुसु यारमदे। मचा कोइने यावदना यावरकपा ओइबगा मपा निंगथौ अदुसु मचादा यामना कन तक्सिंदे। मचानो पामद्रबदी खंदुना मचाबु असुक्कि मतिक लाइ तारकपखुमना लुना तौजै। मचाना हारिबा मखै याय मचाना पाम मखै माना लोइना पी। प्रजासिंग अमदी कोनुंगी थबक तौबी मिवांगनबी खरना मसिगी राजकैनादो मसक फजरबसु नुपा अमता माना पामदे हाय लुहोंगसु सुंया यादे स्वाय। अमना अमु होइने फनदे यामदेको माबु हाइबा लाकलिबा नुपा मयामसे मसिदा अफा अफबा फजरबा पाखक यामसु यावरिबनी। मतिक चारा मयाम करिगिनो माना अमा थेक पामद्रिबसिबो दुगा लुहोंगोना सुंया याद्रिबसिबो करिगिनो मथंतगा पोकले लेबा आसे काइबा तारिमी मारगा मयुम पांद्रदी। असुमना मयामदो अदुमना ngangnei असेंगबमकनी। राजकुमारी लेंबी नुपा अमता मागी थमोइसिना पामु हाइबा यादे। मा तसेंगना नुपा हाइबा जातसे अमता हिनदबगुम तौई। मागी फजबा मसक असे अरेंबनी हाइनसु मयामना तुमिन तुमिन हाइने। फजबा मसक अदुगा कानाफम खंगनदे हाइदुना लाइरेंबी थमोइ पांदबी हाइना मयाम माबु कौने। सक्ति लाइरेंबीगुंबनी अदु अपाम नुंसी फावुदी हाइते हाइदुना नोंमा राजकुमारी लेंबी मागी मनाय नुपीसिंगा लेकोलदा असम थोरक्तुना लेकोलगी फजबा येंगलिंगैदा असम थोउ हाइदुना लानबी फिजो सेटबा वांग चारो चुंग पिरा चाना निंगथीजरबा नुपा अमा कोनुंगी दरबार तमना चंखिबा दु उबदा लेंबी नोंमता फारक्त्रिबा इहुल अमा करिनो खंगदबा अमा खंगपा फावरक्लेमी। महा नुपा दु उबदा मसा दु लैताफम खंगद्रे। महाकी मनाय नुपी अमदा महाना चंगसिंदुना हौजिकी नुपादो कनानो मजाइबेमा हौजिकी नुपादो खंगबिदब्रो आई खंगदिए कनानो लानमी सिंगिलो चिंबा चिंगलेनी मजाइबेमा ओ अइना सुकुइबा कोनुंगसदे लेरपसे मादे अमुक्ता उदिना मजाइबेमा मादे पिकलिंगेदगी लानगी सेक्सरा अदुदगिदी अतै अतै थांगतेन हाइबा तमदुना त लैबनी। हौजी हौजिसु लानमीसिंगी लेफमदा लानमीसिंग ताकपी तंबीदुन लैबनी कोनुंगदा कया लाक्ते। मा यावदबा यादबा अरुबमक नत्रबदी लानमी अमना हेक्ता लाकपने। ओ आई बाप तारे लानमीगी लुचिंगबा लानदाइदो सिंथोइबा चिंगलिंग हाइबदो मा ओइरे। अदो मजाइबेमा यामना ngakleबदी लुचिंगबा चिंगलेनसे नुपी अमा फावबा लुहोंगु यादे। नुपी अमता ममिना हना फावा येंगदे हाइने यामना साथी लांदा अकेबगी मसकनी। मागी थमोइबु हुबा ngamba नुपी अमता मालेमसदा पोक्टे हाइना मयामना लुना लुना हाइने। ए करी मरमगिनो अदुदे हाइना मनुंगदा खल्लगा वा मखा ताद्रे लेंबी अदु। राजकुमारी लेंबी चिंगलेन उरुबदगी चागनी थक्कनी काउदना चिंगलिंगे वखलदा खंदनता लेरमी। नोमतसु फारक्त्रबा अपाम नुंसी वखलसे करिगी नंबु उरुबदगी लेफम चाफम खंगदना अइना फावरिबा अदुगा माना नुपी अबबु अमता हने येंगाद्रिबसना करिगिनो
ꯅꯨꯄꯤꯕꯨ ꯍꯥꯟꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯀꯔꯝꯅ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ? ꯍꯟꯗꯛꯇꯤ ꯆꯤꯡꯂꯦꯟ ꯀꯣꯅꯨꯡ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯊꯕꯛ ꯈꯔ ꯇꯥꯟꯅꯒꯗꯕ ꯂꯩꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤ ꯆꯤꯡꯂꯦꯟꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥ ꯇꯁꯦꯡꯅ ꯆꯤꯡꯂꯦꯟꯕꯨ ꯅꯣꯡꯃꯗꯤ ꯎꯍꯧꯗꯕꯗ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯅꯣꯡꯃ ꯆꯤꯡꯂꯦꯟ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯆꯨꯝ ꯐꯝꯅꯥꯏꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯊꯠꯇꯨꯅ ꯅꯥꯄꯅ ꯆꯤꯟꯁꯤꯟꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯃꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯥ ꯇꯁꯦꯡꯅ ꯆꯞ ꯂꯦꯞꯅ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ "ꯀꯔꯤ ꯇꯧꯔꯦ ꯂꯨꯆꯤꯡꯕ?" ꯍꯥꯏꯅ ꯃꯁꯥ ꯄꯥꯏꯔꯛꯄꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ "ꯑꯥꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ?" "ꯑꯦ ꯏꯕꯨꯡꯉꯣ, ꯑꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤꯗꯨꯅꯤꯅꯦ, ꯈꯪꯗ꯭ꯔꯕꯣ?" "ꯑꯣ, ꯑꯩꯗꯤ ꯂꯥꯟꯁꯪꯗ ꯑꯗꯨꯝ ꯂꯩꯕꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ." "ꯆꯨꯝꯃꯤ, ꯅꯪꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯛꯄꯅ ꯎꯔꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯌꯥꯝ ꯉꯛꯂꯤꯕꯗꯤ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯉꯨ ꯌꯥꯗꯦ, ꯄꯥꯝꯅꯨꯡꯁꯤ ꯄꯣꯛꯎ ꯌꯥꯗꯦ ꯍꯥꯏꯅꯩ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯁꯛ ꯑꯁꯦ ꯑꯁꯤꯈꯛꯅꯤ, ꯊꯃꯣꯏꯗꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯤ꯫ ꯃꯥꯕꯨ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯑꯝꯕ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯄꯣꯠꯅꯤ." ꯂꯨꯆꯤꯡꯕ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯋꯥ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦꯕ?" ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤ ꯑꯣꯟꯊꯣꯔꯛꯄꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯑꯗꯨꯒ ꯇꯞꯅ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯨꯆꯤꯡꯕ?" "ꯅꯪꯗꯤ ꯑꯩꯕꯨ ꯀꯔꯝꯅ ꯈꯪꯂꯤꯕ? ꯐꯔꯦ, ꯑꯩꯗꯤ ꯋꯥꯁꯦ ꯐꯨꯝꯗꯨꯅ ꯊꯝꯕ ꯍꯩꯇꯦ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂꯛꯇ꯭ꯔꯤꯕ ꯑꯩꯁꯦ ꯁꯣꯝꯕꯨ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ." ꯔꯥꯖꯀꯨꯃꯥꯔꯤ ꯇꯁꯦꯡꯅ ꯄꯨꯡꯉꯛ ꯉꯛꯂꯦ, ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯁꯥꯗ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯀꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗ ꯍꯥꯏꯍꯧꯔꯒꯦ ꯈꯟꯅ "ꯁꯣꯝꯕꯨꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯑꯩꯁꯨ ꯁꯣꯝꯕꯨ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯔꯤꯁꯤꯅ ꯆꯥꯛꯄ ꯀꯨꯏꯔꯛꯂꯦ." ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯦꯟꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯗ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ "ꯂꯦꯝꯕꯤ, ꯑꯁꯤꯗꯤ ꯀꯔꯤꯅꯣ?" "ꯑꯩꯅ ꯄꯨꯜꯂꯛꯄꯗ ꯑꯁꯨꯝꯅ ꯌꯥꯎꯔꯛꯄ ꯗꯥꯛꯐꯝꯅꯤ." ꯃꯗꯨꯗꯒꯤ ꯆꯤꯡꯂꯦꯟ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠꯇ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤꯗ ꯎꯠꯂꯝꯃꯤ꯫ "ꯇꯨ, ꯑꯩꯒꯤꯁꯨꯅꯤ, ꯅꯪꯒꯨꯝꯅ ꯂꯩꯌꯦ꯫ ꯇꯨ, ꯄꯣꯛꯂꯛꯄꯗꯒꯤ ꯂꯩꯔꯛꯂꯕ ꯗꯥꯛꯐꯝꯅꯤ ꯑꯩꯒꯤꯁꯨ." ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯃꯒꯤꯅ ꯑꯣꯏꯗ ꯑꯃꯒꯤꯅ ꯌꯦꯠꯇ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅꯩ꯫ ꯆꯃꯝꯅꯕꯅ ꯂꯣꯏꯔꯦ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯃꯥꯟꯅꯔꯤꯕꯁꯤ ꯍꯥꯏꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯆꯤꯡꯂꯦꯟ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯕꯗꯨ ꯎꯔꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯥ ꯑꯃꯗ ꯍꯟꯅ ꯌꯦꯡꯗ ꯂꯩꯔꯛꯂꯒ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯐꯔꯦ ꯈꯟꯗꯣꯛꯇꯨꯅ ꯆꯤꯡꯂꯦꯟꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯋꯥ ꯃꯄꯣꯛꯇ ꯉꯥꯟꯕ ꯁꯅꯥ ꯑꯣꯏꯅ ꯊꯨꯅꯈꯤꯗ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈꯤꯔꯝꯃꯤ꯫